अहानबदा मरोइबा पाउ MLA M Rameswar bu boycott tawre hairapa laibak thibani haina MD Zulfikar na phongdokre Lining thong ibungo Ratare suba mapok ning sing thoram pangthoklagani 6th anniversary of Imphal Peace Museum and Observation of Hiroshima Nagasaki Day Gitar Ahanbada maroiba pau MLA M Rameswar bu boycott tawre hairakpa laibak thibani haina MD Zulfikar na phongdorakli Lining thong ibungo phulo phundrage samaga kuntra taret ak suba mapok ningsing thoram pangtholagani Sixth anniversary of Imphal Peace Museum and Observation of Hiroshima Nagasaki Day gi thoram pangthokre Amade Security Force na sen khaibad chena bani haiba tongan ba lal hauruki active cadre kya fagat khre Kurumjari Haukiba tang nipan The Sora Maning Karanchi Development Committee na Kaksing Kendragi MLA M Rameswar bu Sora Ireng Bablam Khaidagi Ireng Ban Phawna Kaksing Takiba Lambi Asi Sembide Amadi Hanna Yenglade Haiduna MLA bu boycott tawre haina lauthokiba ase yamna laibak thiba amadi political gi khudong saba launaba honaba thawong amani Lambi Asi M Rameswar na MLA hek oirakpagi ihan hana semkiba lambi amani loina na haujikso paper block technology siznaduna Lambi Asi semnaba kanna honaribani haina Palenjera Pariset ki Administrative Committee ge Chairperson MD Zulfikar na phongdokre Ngarang Paumi Singh Administrative Committee ge member sing yauna MD Zulfikar ge yumda unaba amada mahakna makataraduna Administrative Committee amadi Development Committee ga phaminaduna hana yana kriba leire madugi matung inna DC masa fawa laktuna lambi gi phibam asi yangchilakhiba su leikhrabani Haujik lambi asi kanna semnaba honaribani kudakta office ki chana kangon kaiduna tawwa yabasunate Asigumba chairak asida MLA bu boycott tawre hairiba si laibak thibani awang bathak tawafam asibu condemn tawe haina su phongdorakle Mahakna makha taraduna hai sora khungang asida hana leiramdaba amade sahi kya sakhat lamjenda chotharamba kaya adu Rameswar na MLA hek oirakpadagi tamna fagalakhibani school phagat hansi mission gi makada school semgalakpa water supply scheme puthabirakpa lambi cap Black topping taurakpa semkiba amadi changyeng oina paper block thaduna lambi semba haurakpa veterinary shang sarakpa amadi ana layangi lamda phagalakna bathabak tharom kya lepa laitana honaribani mahangna sora prajagi miyamgi yaifana honariba asida administrative committee nasu angamba mateng pangkigani amadi praja miyanga khusamnaduna jaminakigani loinana MLA asigi mingtet thinaba aranba moongda propaganda tawba thabak tharom singlepiyo hainasu mahakna phungdarakli ngarang August ki tang ni panda ekoi sora gi club ahum maroi na ekoi sora mum pullaga sora da kakching AC gi mingoi na hangatrab da tamo Rameswar na kai gumba development am phau tawde haibasi ai sa gi site ta gi am gi irengban lamkhai gi lambi phatriba ngarang press note tawriba sigi sora irengban lamkhai tu sora karanchi black topping
adum hana tawjakre amadi masigi damakta makha taba development su tawsi haina ko ikui kui dana mamangda kamu masa yauna laga su yengjakre lambi sem dabagi wafam maduki matanga ngang hiba mayam du sela ahanba sorada hariba kasingi MLA na karap ahanba soragi ireng balambi sorogi maning lambi sem bawe seme balastai ngasi Standard Robert High Secondary School Kansipurge School asigi Assembly Hall da nomagi oiba environment ki awareness program amade tree plantation program ama pangthokre thoramadu school asigi mahiroi sing oiba Manipur Fisher Youth Tree Plantation team na sen kibani thoramadu da atoiba mitunglen oina wangangloi environmental activist Manikanta mutumna phungdokkibada Manipur da environment kamari leinaba group natraga NGO yamna thoklakle masisu environment bukaningba amadi miyamgi damakta kharata oirabasu kanagani haina khali adubu khabarda TV da yauna bakhakta honadabida thamoi sengna kathokba amagaloina thariba pambi sing adubu ima amagum isa amagum nungsiba ngamlaba kanda mapung fana u adu hingani haibagi thajaba lei haina phongdoke awareness program adu da makhatana u karamna thagani u thabagi kanaba amadi school adu ki campus manungda u chara kayamarum thaki thoram madu da school asige chairman Phairojam Landoni phongdokibada Malem gi songakliba environment ase taibang miyoi ba khoina khangna una u yan thatpagi lepte ising ichau tholaklaba aying asa nongju nungsa matam naraktraba matamda environment ase sokle haiba chinda khakta haiba natana thabak oina onthoktuna upal kaya thamina se environmental activist Manikanta mutungumna aikhoi se soidana upal thaduna akoibagi pibam kanmina se haina mahakna makhatana phongdoke Lining Thou Sanamahi Temple Board Infal na Sinba Maitay Pung Isay Amadi Zagoy Haiba Hiram Asida Tha Ahungi Certificate Cross Ama Ngarang Oina Ahanba Manipur Rifles Campus da Leiba Lining Thou Sanamahi Sanglen da Hawdokre Thauramadu da Manipur University of Culture ge Vice Chancellor Professor Paunam Gunindro Singh Lining Thou Sanamahi Temple Board ke Vice President Vidyavati Senjam Lining Thou Sanamahi Temple Board ke Senior Board Member Kaisam Ibomsa Maitay Board Member Namoijam Tomba Maitay Pung Hanba ke S Kashira Maitai Isai Hanjaba ke Mohori Maitai Amadi Isai Hanjabi Sarangtem Tharongan Bilai Mana Atoiba Mingtunglen Sing Oina Charugya ke Mami sebagai penutup atau nasi susu pergi saya mau berangkat terus sudah atau memang agak ini pak fungsi itu kita saya sekali kita saya mau terus sudah akhir masuk kita ada saya masuk makan sudah ini mau tidak kita 6th anniversary of Impal Peace Museum and Observation of Hiroshima Nagasaki Day gi thoram ngarang Bisnupur district ke maibam lot pacheng da leiba Impal Peace Museum da pangthokre thoram adu Impal Peace Museum Nippon Foundation da Sasakawa Peace Foundation ga puna khusam naduna sinduna pangthokhiba adu the ambassador of Japan Ono Kaisi Manipur Chief Secretary Dr. Punit Kumar Gol, Dana Manjuri University Vice Chancellor Professor W. Chandra Babuna Atoiba Mitunglen Singh Oina Sarugyaki, Thoramadu da India Peace Memorial da Sarugyakiba, Laiwai Kraba Japanese Army Singi Memorial Stole da Miyamna, Hekat Lekat Tamlaba Matungda Minute Amat 2 minute leptuna Awaba Fongdoki, Thoramadu the Ambassador of Japan, Ono Kaisi na Harmony House Ribbon Kaktuna Hangdoke, Loina Japan dagi purakpa polam singgi oiba special exhibition su hangdoke. Thauram ki saruk amma oina Nippon Foundation ki program director Makato Wada San ki video message loina da Sasakawa Peace Foundation ki president Asusi Tsunami ki video address su miyam na taminake. Thauranga mari lena Japan ki ambassador Ono Kaisi na phungdokhi beda Indiana Maruina Manipur Miyam Japan da Mateng Pangkiba Kaubu Yaroi Amadi Haudisu Japan Peace Promote Tona Bahonabada Mateng Pangliba Manipur Miyam Amadi Maruina Jus Singbu Thagale India Amadi Japan gi Mari Asi Mapangan Hena Kankat Handuna Asiguma Mateng Pangnabgi Thoram Sina Lamdam Si Hena Chakot Padasu Mateng Sodana Oregani Haike Manipur Chief Secretary Dr. Punit Kumar Gol na Fungdokibada Saksu Manadaba Miyoi Kyagi Laikol amagum punna khundamina riba lamdam sida
Hangliba Peace Museum asina living room ama piduna khangningba uningba kaya ubu fangli makhatana hena thijinba pamba sengna history preserve tawbada museum asina achawa mateng soidna oigani amadi peace preserve tawbada maroiba masak ama soidna oiragani haike Giving some wings? Just unpack. Seasoned chicken wings. Hot, sizzling, heat and eat. Trust Total for all your cravings. It's totally worth it. Break ki matung mayam butaram nokchari mahataba pau pijari. Lamdam masida senkai thumkai tawba singe mayokta Manipur police na Tatharakpa drive ki manung chana ngarang su tongan ba aina thingkraba lalharuk ki active cadre ka phagatpa ngamkhrei phagalaba tongan ba aina thingkraba lalharuk ki cadre sing adodei KCP taibangan bage active cadre ni haiba oinam Sonia Devi Eli State jahi kunthamathoi Bisnupur district manung chana leiba thanga oinam lekai housing sing mairong maning lekai da leibani hairei amadi KCP MLF active cadre khatrimayum nawba sing Eli Dabat sahi kunipan hawam marak irom lekai makha tampaki mafam singdagini sengkai thumkai tawbada chenabani hairi loinana Manipur police na fayengdagi KCP apunbagi active cadre ani amasu phagatke faraba miyoi sing adudi oinam sanamasa Eli zone jahi kuntaret moidangpok khunau mamang lekai amadi lorembam Rakesh Singh jahi kunhumdoi Eli inau moidangpok khunau mamang lekai dagi ni hairi Makoi ani dagi lupa lising taruk ka samri mobile phone ani registration number yaudaba Honda Activa ama phagat pangam ke Makoi ani mak miyam dagi kihan khanganduna sen khaibad chenaba miyoi ni haina Manipur police na thadorakpa warol amana phungdorakle amaromda Manipur police na aina thingraba lalharup KYKL gi active cadre amasu phagat pangam khrei faraba cadre adudi maming Chongtham Dilip Kumar Singh Eli Tomnau jahi kuntaruk samaram mamang lekai dagi ni hairi mahak miyam dagi sen khaibad chenaba miyoi ni hairi mangon dagi 36 HE hand grenade ama mobile phone ama amadi Aadhaar card phagat pangam ki hairi loinana security force ke punba team amana aina thingraba lalharup ki pripak pro gi active cadre anisu phagat pangam khrei Faraba cadre adudi Sanjemam Sanju Singh Eli Thawai lakpa jahi kuntaru Khabi mayai lekai digi ni hairi amadi Wahengbam Kiran Singh Eli Amuthoiba jahi kunmanga Kumbi Thingel lekai digi ni hairi makoi ani mang miyam dagi sen khaibada chenabani haina Manipur police na thadorakpa warol amana phungdorakle Lining Thau Ibungo Pulo Pundrei Samaga Kontra Taret Chuba Mapok Ningsing Thoram Lagliba August Tang Taran Manga Irai Numit Ke Nungtil Pung Amataba Matamda Maitei Maruki Mayai Loisang Maitei Sanglen Wangkai Tambal Kong da Pangthoklagani Hairi Hairiba Thoram Asida Leibak Miyam Humna Lining Thau Ibungo Marebak Ningba Nationalist ama oina tungkunta na tumuraba Maitei irupu mikap thokhanba yakai hanba ama oina Maitei lining listed anoba matamgi lining ahal ama oina Malem taibang pan bagi tungi miror gidamakta magi mama marona mapugi mingkai semgadabani Maitei Laipakta Maitei na Lairai Pak Haigadabane Malem da Lairiba Miyoi Kudingmakna Lairai Pak Haigadabane amadi Malem da Maitei di Maitei oina hingadabani haina nung phang na balawiramba ama oina Maman Naidraba Thodang Kayabu Ikai Kumnaba Utbaga Loinana Ipuroi Apokpagi Ngaglau Khada Hairang Lairang Katuna Mami Samruraba Khangen Pham Yauraba Maitei Irup Kanjanaba Yaifa Thauzasu Namit Asida Nigani Hairi Thoram Masida Maitei Singme Tami Yek Tareki Mapari Mamom Singh Amadi Leibak Miyam Hupna Sarugyabiu Haina Maitei Marupna Thadorakpa Cherol Asina Phungdorakle Lamdam Sigi film gi Apex Body ama oiriba film forum Manipur lingkhat kiba sahi kuntaret surakpaga loinana lakliba August 18 irai namit ke nungthin pung amaga minute kuntra taba matamda Manipur State Film Development Society Palace Compound Imphal ge Palace Auditorium da film forum Manipur ge kunmathoi shuba mapok namit thoram pangthoklagani thoram masida hena mai pak na pangthokminana ba gidamak film gi lamda thabak
tawbiriba ichili nausengna numit asida film shooting music video album shooting web series shooting amadi atai film ga mari lainaba thabak thoram sing lepiraga foramgi mapok numit thoram asida sarugyabiyo numit asida film forum Manipur ge Constituent Guild Association tarani thoina mapok numit thoram asiga mari lainana entertainment program amamam su kudol tamgani film forum Manipur ge mapok numit asida ban blockade amadi general strike tawbijana basu mangzongna lepak miyam da appeal tawjari Ningsing bayabadi film forum Manipur ase film gilamda thabak tawriba tongan ba Constituent Guild Association tarani thoina pullaga semba apex body amani kumja lisingani ga marege August 18 da linkhatkiba apex body asida yawriba guild tara association tarani thoi adude All Manipur Film Makers and Producer Association Sign Artists and Technician Association Manipur apunba Manipuri matam isai kangrup sign Director Guild Manipur Sign Writers and Playwright Forum Manipur Sign Actors Guild Manipur Sign Editor Guild Manipur All Manipur Cinematographer Association AMCA All Manipur Film Producer Association Sign Choreographer and Dancer Guild Manipur Sign Makeup Artist and Costume Design Guild Manipur Amadi All Manipur Sign Equipment and Handler Association Indian Pancake Silat Federation gi mejeng makada Ladakh Pancake Silat Association na sinduna NDS Indoor Stadium leha Ladakh ta haukiba August anidagi manga fawba India gi tongan ba State Union Territory amade service yang na team kuntrani thoina sarugyaduna pangthokiba 9 Junior and Senior Federation Cup lising ani kun mangada Manipur gi sanaris na gold manga amade bronze nipan punna medal tara humdoi laurake Federation Cup asigi Junior Men Chani Artist Solo Creative ta Takhelambam Gokul Maitaina Bronze Medal Ganda Double Category da Elangbam Atomba Maitai Amade Thangzam Abung Maitai Anina Gold Junior Female Chani Artistic ke Tungal da Thoksom Yaifabina Gold Soro Creative Amade Soro Tangding Lising 3943 kg da bronze amamanga lauduna punna medal ahum darake Junior Men tending 47 to 51 kg da elangbam atomba sengna bronze oinam diombi maitaina tending 51 to 55 kg da bronze lekham thoiba maitaina tending 63 to 68 kg weight category da gold Romeo Thonawzam na tending 68 to 71 category da gold Senior Men tending 80 to 85 kg da Khumbong Mayum Ton Singh na bronze amade tending 50 to 55 kg weight category da Yaikhom Kiran na gold laguna punna medan tarahum larakibani Panbayabadi Federation Cup asigam goal laurak klaba sanaroi sing asisa liba chahi asigi September kunmanga daina kunmanga fawa Srinagar India da pangthokadaba 9 Junior Asian Championship amade chahi asigi October gi kunithoi kuntramatoi fawa Bharan da pangthokadaba 3rd Asian Youth Games lisingani kunmanga amade lagliba lisingani kuntaruk ki October kuntramatoi dagi November 13 fawa Senegal da pangthokadoriba 4th Youth Olympic Games da India gi mahut sinduna saruk yagani Federation Cup asida Laisham Ranjina Manipur team gi coach oina lusing ke bani amade saruk yaruba Manipur team ngasi Imphal International Airport ta Pancake Silat Association of Manipur na sinduna harau tayamna okibaga loinana Manipur team na sauna mai palak pada Pancake Silat Association of Manipur na nungai ba phungdoraklei Aroibada Mariba Pau Amokana Pijeri MLAM Ramesh Sobu boycott Tore Hairapa Laibak Tibani Haina MD Zulfikar Fundorakli Lining Tau Ibungo Follow Fundragi Tamaga Contratare Suba Mapok Ning Toram Paktolagani Sixth anniversary of Imphal Peace Museum and Observation of Hiroshima Nagasaki Day gi thoram pangthokre
amade security force na sen khabit chena bani haiba tongan ba lal harup ki active cadre kya fagat kre Hoziki oinadi Mami TV na chandok saba Manipuri Paul Sinjare Makataba Pawidama Mijeng Taduna Leviu. Sausages from Total. They are perfectly seasoned, juicy and smoky. Trust Total for snack time. It's totally worth it.